Moreh Sub Division की manung channa leiba Leibi Maring Khul Da Mahei Marong Hunbagi Kumhei Chaada Cher Pangthokhre Chaada Cher hariba kumhei ase kum amagi oina khul asige Mahei Marong Hunbaga mari lenana pangthokpa yamna maru oiba kumhei amane Leibi Maring Khul gi chairman Khul Maringna haudokiba thauram maduga mari lenana Leibi Youth Club ki president se H Abram nahai kumhei ase kumsi chahi gi oina huliba maru marang sing ase Mahei Marang kaina phanghanbiyu haina thongni bani haina mahakna phongdokhe Chaada Cher haibase Maring gi oina di yam maru oiba cultural gi observation amani asina takpa di Chaada Cher haiba function ase akoi maru sing thaba hodingai da lauda langba hodingai da akoina observation tawi so da akoi gi how hena panaba follow hena lainaba akoi gi sigumba observation amani Chaada Cher Maring gi oina